ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯊꯥꯅꯅꯕꯒꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯝ ꯂꯩꯖꯩ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯀꯣ ꯆꯤꯌꯔꯃꯦꯟ ꯔꯤꯇꯤꯌꯔ IPS ꯃꯊꯪꯗ ꯑꯣꯖꯥ ꯍꯨꯏꯖꯣꯡ ꯈꯦꯝꯀꯨꯃꯥꯔ ꯃꯊꯪꯗ ꯆꯤꯌꯔꯄꯔꯁꯟ ꯇꯔꯥꯒꯤ ꯆꯩꯁꯨꯒꯤ ꯑꯗꯨꯒ ꯑꯔꯣꯏꯕ ꯂꯥꯏꯁ꯭ꯔꯝ ꯗꯦꯕꯦꯟ ꯄ꯭ꯔꯣꯐꯦꯁꯔ ꯃꯊꯪ ꯑꯩꯈꯣꯏ ꯇꯔꯥꯒꯤ ꯆꯩꯁꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯛꯄ ꯊꯥꯗꯧ ꯃꯥꯜꯂꯦ ꯌꯥꯏ ꯍꯥꯟꯅꯒꯤ ꯔꯤꯇꯤꯌꯔꯗ ꯖꯁ ꯑꯩꯈꯣꯏꯒꯤ ꯖꯁ ꯔꯤꯇꯤꯌꯔ ꯖꯁ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤꯁꯨ ꯈꯔ ꯐ꯭ꯔꯤꯗ ꯍꯦꯜꯠꯅꯆꯤꯡꯕ ꯄꯤꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯗꯦꯕꯦꯟ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯤꯌꯝꯗꯨ ꯋꯥꯕꯤꯔꯝꯃꯅꯤ ꯇꯔꯥꯒꯤ ꯆꯩꯁꯨꯅ ꯄꯥꯡꯊꯣꯛꯂꯤꯕ ꯇꯔꯥꯒꯤ ꯃꯤꯐꯝ ꯈ꯭ꯋꯥꯏ ꯇꯔꯥꯒꯤ ꯃꯤꯐꯝ ꯑꯃꯅꯤ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯃꯣꯏꯔꯣꯝꯗ ꯄꯥꯡꯊꯣꯛꯏꯕ ꯃꯤꯐꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯄꯨꯝꯅꯃꯛ ꯑꯗꯨꯒ ꯃꯩꯔꯥ ꯄꯥꯏꯕꯤ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯠꯇ ꯃꯥꯟꯅꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯔꯒꯤ ꯃꯈꯥꯗ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯏꯁꯨꯁꯦ ꯃꯁꯤꯗ ꯊꯕꯛ ꯑꯣꯏꯅ ꯆꯪꯁꯤꯟꯃꯤꯟꯅꯕ ꯌꯥꯅꯅꯕ ꯁꯔꯀꯥꯔꯗ ꯃꯄꯨꯡ ꯐꯥꯅ ꯃꯇꯦꯡ ꯄꯥꯡꯅꯕ ꯌꯥꯅꯅꯕ ꯑꯗꯨꯒꯤꯗꯃꯛꯇ ꯁꯤꯟꯕ ꯑꯗꯨꯒꯨꯝꯕ ꯇꯔꯥꯒꯤ ꯆꯩꯁꯨꯒꯤ ꯈ꯭ꯋꯥꯏ ꯇꯔꯥꯒꯤ ꯃꯤꯐꯝꯅꯤ ꯑꯁꯤꯒꯨꯝꯕ ꯃꯤꯐꯝ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯃꯔꯨꯑꯣꯏꯅ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯃꯤꯇꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯀ꯭ꯂꯕ ꯁꯪꯁꯊꯥꯟ ꯌꯥꯔꯤꯃꯈꯩ ꯂꯣꯏꯅꯃꯛ ꯁꯨꯅꯕ ꯂꯥꯛꯄꯤꯌꯨ ꯍꯥꯏꯗꯅ ꯁꯨꯕꯃꯛ ꯅꯠꯇ꯭ꯔꯁꯨ ꯑꯌꯥꯝꯕꯗꯤ ꯂꯥꯛꯇꯨꯅ ꯂꯩꯔꯦ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕꯒꯤ ꯃꯤꯐꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯊꯥ 11 ꯆꯪꯉꯛꯑꯕ ꯑꯁꯤ ꯐꯥꯎꯕꯗ ꯇꯪ ꯇꯥꯕ ꯄꯨꯟꯁꯤ ꯑꯃ ꯑꯩꯈꯣꯏꯅ ꯐꯪꯗ꯭ꯔꯤꯕꯁꯦ ꯃꯁꯤ ꯁꯔꯀꯥꯔꯅꯁꯨ ꯚꯥꯔꯠ ꯁꯔꯀꯥꯔꯅꯁꯨ ꯑꯩꯈꯣꯏꯕꯨ ꯊꯧꯑꯣꯏꯕꯤꯗꯕ ꯃꯥꯟꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅꯁꯨ ꯏꯆꯪ ꯊꯧꯅ ꯊꯕꯛ ꯇꯧꯕ ꯉꯝꯗꯕ ꯑꯁꯤꯗ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯁꯤꯡꯅꯁꯨ ꯃꯥꯅ ꯊꯣꯛꯄ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞ ꯑꯃꯅ ꯕꯟ ꯍꯦꯛꯇ ꯇꯧꯁꯤꯟꯕ ꯀꯥꯡꯂꯨꯞ ꯑꯃꯅ ꯑꯗꯨꯒꯨꯝꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯃꯨꯛ ꯐꯝꯕ ꯀꯥꯡꯂꯨꯞ ꯑꯃꯅ ꯑꯃꯃꯨꯛ ꯇꯧꯕ ꯁꯨꯝꯕ ꯃꯆꯣꯏꯅ ꯇꯧꯕꯁꯦ ꯃꯁꯤꯅ ꯑꯀꯥꯏꯕ ꯑꯣꯏꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯑꯣꯏꯅ ꯂꯥꯛꯄ ꯀꯥꯟꯗꯗꯤ ꯑꯩꯈꯣই ꯀꯃꯟ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯒꯤ ꯃꯈꯥꯗ ꯆꯠꯃꯤꯟꯅꯕꯁꯤ ꯉꯝꯗꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯈꯨꯗꯣꯡꯆꯥꯗꯕꯗꯨ ꯃꯥꯌꯣꯛꯅꯔꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯃꯟ ꯄ꯭ꯂꯦꯠꯐꯣꯝ ꯂꯣꯏꯅ ꯂꯩꯅꯩ ꯑꯗꯨ ꯃꯔꯨꯑꯣꯏꯅ ꯃꯤꯇꯩꯒꯤꯗꯤ ꯀꯃꯟ ꯄ꯭ꯂꯦꯠꯐꯣꯝꯁꯦ ꯂꯩꯕꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯎꯗ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯗꯨ ꯁꯥꯒꯠꯄ ꯌꯥꯅꯅꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯒꯤ ꯂꯩꯔꯤꯕ ꯂꯪꯕꯤꯔꯛꯏꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯁꯤꯡꯒꯤ ꯑꯗꯨꯒꯨꯝꯕ ꯃꯣꯠ ꯃꯌꯥꯝꯗ ꯇꯧꯔꯒ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯑꯣꯏꯅ ꯁꯦꯝꯕ ꯅꯠꯇꯕ ꯀꯃꯟ ꯃꯤꯅꯤꯃꯝ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯒꯗꯕ ꯂꯅꯥꯏ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯃꯥꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯔꯦꯁꯇ ꯕꯠ ꯄꯨꯟꯅ ꯊꯦꯡꯅꯗꯕ ꯌꯥꯗꯕ ꯂꯥꯛꯄ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏ ꯇꯥꯟꯅ ꯊꯦꯡꯅꯔꯒ ꯆꯦꯒ ꯃꯥꯏꯒ ꯈꯟꯅꯔꯒ ꯇꯧꯁꯤ ꯇꯥꯟꯅꯁꯤ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯄꯨꯔꯛꯄ ꯌꯥꯅꯅꯕ ꯑꯗꯨꯒꯤ ꯍꯧꯗꯣꯛꯄ ꯃꯤꯐꯝ ꯑꯃꯅꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ